Ladakh leba India ki territory da misou changlaklabadi India na madu chap-chana paukhum pigani. Wafam asi Prime Minister Narendra Modi na ngarang leba ki man ki baat ka mari lenana piba warol da haikhibani. Galwan tampak da June 15 da Chinese Tengol ga khud thongnabada India gi lanmi kun sikhibadu ningsingki. Pibam asida China gi mayokta lan thummang takhalibadu palladuna miyamna Chinese ki pochai sinadanaba phirep loba amadi isana isagi khongna lepsanaba hotnari haikhi. India na maruk mapanga kamdona loina gadage haibadu khangi kanagumbana muknaraklabadi chap-chana thengnagani. Aikhoigi thongna pharaba lanmi singna mama leibaki damak ka thokpa ngambagi thongna lei haibadu yamna sengna utkre madudi mathau tawringei da India gi lanmi kun khanabada sikhibaduni haina mahangna phongdoki. Mama leibaki damak thawai kathirabasing adugi damak India na chauthokchei makhoina matam punamakta India bu tekta kaidana thamnaba honai haibasi matam punamakta niksingduna leiragani haina Prime Minister na haiki. June 15 gi athengba hingda khut thoknaba duda Chinese ki maikaida asopan nifu manga dagi tadana yauki haina army na thajari. Phunaba duda Chinese colonial ama asopan gi marakta yauki masina hujik phawda mahaki khwaidagi kanba waroni. China na toina sahi asigi manungda nakal ani gi marakta yana khiba sanaron punumak thugaiduna India gi ngamkhei manungda hanna changsilaki. Line of actual control gi nakal ani makta Chinese structure kaya sagalakpa amadi amuba dambur khanba kem tarataruk nauna uba phangle. June 15 gi thogdok thokiba mafamdugi petrol point 13 manak nakna leiba mafamsingda dambur khanba kem sing adu high resolution satellite image da urakpani haina mahangna makha taaki. Aduga atopa paumana Chak-hao oibra oidabra thidokani akom loop kanglaipa ki secretary organization Shantana haikhe UP gi media house amada yaurpa pauda Chak-hao black rice Australia da export tauragani hairiba black rice asi Manipur gi Chak-hao oibra oidabra haibadu thidokadabani. Wafam singarang lamphel da leiba loop asigi office ta Shantana paumi singda phongdokhibani. Shantana makha taraduna MAYAMDA amuba cheng black rice variety mayam ama lay Manipur khakta da taragi mathakta lay variety mayam asigi manungda Chak-hao asi nutritional content wangi akhanaba quality asiga atai chenga khenaba dudagi masigi akhanaba phida adu phangnabagi GI fine tawduna GI tag phanglibani. UP na export tawriba cheng adu Chak-hao oibra oidabra khangdoknaba mari leinaba singna UP gi amuba cheng furnish tawnaba honagadabani. Chak-hao GI gi authority oriba consortium of producer Chak-hao Manipur GI office ta ai baserol fine tawba chungani. Black rice ki market ki phibam asida akhanaba black rice Chak-hao gi nutritional value asi marketing strategy shoibadagi amadi market na singbagi oiba identification exception plan leitabadagi MAYAMDA phangliba atopa amuba cheng singna phida asi kupsilakle. State asigi oiba Chak-hao gumlaba case prok asigi akhanaba market policy ama leiba matam oire case prok ki policy mathau tare haina mahangna phongdokhi. Aroibada Paobilai news reader ki video bu yengdiri bu khudingmakpu thagachari.